Mayang Imphal Bengoon Yangbi Da Thokhiba Thoudok Amada Nupi Macha ama Ijat Khongoinabire Haibagi case ATENBA MATAMGI MANUNGDA ACHUM ARAN THIDOKPIRAGA LOISINBINABA appeal TOURAKLI Anjuman Manipur gi MB Habibullah secretary yauna MP CM gi president ka loinana Thoudok aduda maralai haidiba MD Jalaluddin ga wari sarba matung Thoudok adugi matangda maikei animaki pidiba statement singda yamna chauna khenaba leibina maram oiraga marilainaba authority na case asigi matangda kupna yengsilaga ACHUM ARAN THIDOKPINABA amadi Mathau tarabadi Anjuman Manipur amadi MP CM anina angamba mateng pangkani haina phongdorakli Mayang Imphal Bengoon Yangbi Da Thokhiba Thoudok Amada Nupi Macha Nupi Haibagi Ijat Khongoinabire Haibagi matangda ngasi Anjuman Manipuri amadi Maulana Habibullah General Secretary yauna MP CM sa President Loinana amadi Anjuman Thokuba Maroiba leadership ulama sing haidiba leadership siga punna communituna amadi accused haidi maralere hai siriba Muhammad Jalaluddin masamaka wali sanaki adubu Thokhiba Thoudok adugi matangda hathena wali sanaraba matungdadi khangma ngamle adudi makoi Maigai animaki piriba statement sing ase Maigai animaki piriba statement sing si chawna khena balaire maram aduna hairiba case asibu ATENBA MATAMGI manungda ACHUM ARAN THIDOKPIRAGA LOISINBINABA appeal taujari Anjuman amadi MPSM gi maigai dagi join oina press statement sing haijani ba openly amadi mari leinaba authority na case sing matangda darkar leirabadi Anjuman Selain Muasara Manipur, Majid Bangla Council Manipur, MPCM Anina, Angam Banguteng Pangjagani Haina. So, Kondok Cedi. Maram Masina.